$36 billion gi deal da India France tagi 114 new Rafale fighter jets leigadori masi pausi mayam su tabiram lagani masi tabada khangada senpham ni Indian currency da hargadi 3.25 lakh crore rupees ki contract oigadori bani aduga yamna interesting oribadi Rafale hariba fighter jet asibu sariba France ki company Dassault Aviation sigi magi total evaluation value asi phawba $27 billion khaktani haidi kanagumba mana mangonda $27 billion asi leiragadi hariba company pumba sibu leiba yagadoribani adubu sina wapam amoikre France na masibu kaidonungdi yoloi maramdi Dassault Aviation makoigi crown jewel ni adubu mayamna sum khangnaba handaki France ka tawgadoriba India gi deal asi kayam chawi kayam tangi haibadu gyantana ba khudam moina sum panjabani haibadi even company adugi value dagi fawba haiba deal asigi valuation asina yam thina chawba heli hai wafam duni thamjaning mudi $36 billion sida punna 114 Rafale leigadori tasengwani masi thaina 2007 da loisin gadaba MRCA tender deal aduni adubu masi chahi 13 gi matungda loigadori matamdu da deal asi tawramba taragadi yamlabada $5 to $7 billion ta masi loram gadabani hairi adubu hojikti masi $36 billion crush tawba tari aduna hojik leigadori ba Rafale amagi mamal asi $300 million dagi hen gadori example gi oina US ki F-35 5th generation fighter jet asi fawba magi fully loaded haidi mangonda hap kadaba missile yauna khusu khulai pumba pura complete package oina lawa fawbada $200 million rom tama oigadori bani adubu 4.5 generation Rafale asidadi more than $300 million per plane dani hojik leigadori bisi matang sida mayamna khalamba yai F-35 leiba taragadi US na madugi technology or source code karsu perak loi haina make in India ohel loi adubu Rafale dadi masi loina piramgani kaina khalagadi madu aran wakalni maramdi hariba deal asigi details asi munna yengbada yamna shocking oiri ahanbada hariba deal asida 12 to 18 Rafale fighter jet direct oina France tagi fly away condition paibe yaraba mongda direct oina India da purakadori lemhoriba jet sing make in India budi oigadori adubu subnagi 30% lom tamak oigadori hari haibadi samna France ta yamba aircraft sing asigi component or potlam khudimak saraba matung madubu part oina India da tharaklaga India dagi component macha masu khara hapsalaga assemble tawraba matungda madubu make in India gi tech napsilaga India da sabani haigadori haibani sida sunatana source code ki oina France na hairi lining ba masing laisanu 100 laigera 200 laigera source code ti pi roi haina source code asi fanglagadi fighter jet amabu pura change tawba yagadori bani even masigi intellectual property fawba change tawba yagadoini samna tawningba tawba yagani unlimited customization possible oigani haibani adubu in reality da hojiki matamda source code asi leba amatana pide US na Israel da faw pide adubu tungda lakpa report kharagi matungina API level means application programming interface level gi access ti pigini hari masigi matengna India gi indigenous weapons like Astra Rudram na chingba kulaising Rafale da integrate tawba kona hapchinba yagani haibani aduga isu manamu anoba Rafale asina hana India na laikiba 36 Rafale adudagi hena advance oba yamna hena phabra haibadu su oiroi dori hari maramdi ANI amadi atai news article kaya amada masigi matangda publish tawribasida yenglagadi new Rafale asida data link su yauroi hari seamless data link masi Rafale gi biggest advantage amani haina launaribani masi France na piroi dori hari adoragadi Rafale gi deal asi asuki matik tangli basi kari gino haibasini hauji Indian pumbana hangnari wo hangsi masigi pakhumda France na kari hari 2016 da India na 36 Rafale leiba matam adudagi haujik phawbada sahi mapan sukre haiba matam asida malem pumbada potchegi mamalasi yam tangkhalakre aduna maramaraga supply chain da issue lakpa semiconductor mapung phana phangbangamdaba sida sunatana rare earth material gi supply chain China na thingjan kiba mayam sina khusu khulai asi overall yamna tangkhat kresini adubu India na 2016 da 36 kim hota 136 Rafale leram bataragadi hojik $300 million piraga leigadori basi matamdu da $200 million da phanglambasu yai matamdu da su Rafale gi deal asi ultra expensive oi yamna taangi haina kibini adubu madu horokpegini hanger na chingba sema saba system develop tawba training gi expenditure kaya changada maramna masi tangbani adubu tungdadi honglakani haikibani France government na India government da adubu in reality da tasengna hairabada deal asi France khudong chaw fazana lawri India gi oina option leitaba upai leitaba gi tanja yengduna maramdi India gi oina hauji hauji Rafale na taba option amata leitaba gini Russia dagi oil dang leibagi hauji India gi ori fibam US ki sanction na maram oraga India US ki trade ki fibam yam sokna leiribani sidamu Russia dagi fighter jet leiba haibisi oiroi adui mathakta Russia da Rafale gi compare
ꯃꯈꯥꯗ ꯐꯥꯏꯇꯔ ꯖꯦꯠ ꯑꯍꯨꯝ ꯂꯩꯔꯤ Su-30, Su-35 ꯑꯗꯨꯒ MiG-29 ꯑꯍꯨꯝꯃꯛ ꯑꯁꯤꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯌꯥꯝ ꯊꯤꯅ ꯂꯤꯔꯦ outdated ꯑꯣꯏꯔꯦ ꯑꯅꯤꯁꯨꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯅ ꯑꯃꯨꯛ ꯔꯁꯤꯌꯥꯅ ꯏꯟꯗꯤꯌꯥꯗ ꯄꯤꯔꯤꯕ ꯈꯨꯠꯂꯥꯏ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯆꯥꯏꯅꯥꯗꯁꯨ ꯌꯣꯜꯂꯤ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯦꯗꯚꯥꯟꯇꯦꯖ ꯀꯩꯝꯇ ꯂꯩꯇꯕ ꯃꯔꯝꯗꯤ ꯏꯟꯗꯤꯌꯥ ꯆꯥꯏꯅꯥꯒꯤ ꯔꯤꯂꯦꯁꯟ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯂꯅꯤ ꯑꯅꯤꯁꯨꯕ ꯑꯣꯞꯁꯟꯗꯅ ꯑꯃꯨꯛ ꯑꯃꯦꯔꯤꯀꯥ ꯃꯈꯣꯏꯗꯕꯨꯗꯤ ꯖꯦꯠꯀꯤ ꯑꯣꯞꯁꯟ ꯑꯁꯤ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯔꯥꯐꯦꯜꯒꯤ ꯀꯝꯄꯦꯔꯤꯖꯟꯗꯗꯤ ꯈꯨꯗꯝ ꯑꯣꯏꯅ FA-18 F-15EX F-21 ꯁꯤꯗꯁꯨ ꯅꯠꯇꯅ F-35 ꯐꯥꯎꯕ ꯑꯣꯐꯔ ꯇꯧꯔꯤꯕꯅꯤ ꯁꯤꯅ 5th generation highly advanced fighter jetni ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯔꯥꯐꯦꯜꯒꯤ ꯗꯤꯜ ꯑꯁꯤꯗꯒꯤ ꯍꯥꯞ ꯄ꯭ꯔꯥꯏꯁꯇꯅꯤ ꯐꯪꯂꯤꯕꯁꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯁꯤ ꯏꯟꯗꯤꯌꯥꯅ ꯂꯩꯕ ꯌꯥꯗ꯭ꯔꯤ ꯃꯔꯝꯗꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯂꯝꯂꯅꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ US ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯔꯤꯂꯦꯁꯟꯒꯤ ꯐꯤꯕꯝꯁꯤ ꯇꯦꯖꯥꯁꯀꯤ ꯏꯟꯖꯤꯟ ꯐꯥꯎꯕ ꯍꯧꯖꯤꯛ ꯐꯖꯅ ꯗꯦꯂꯤꯚꯔ ꯇꯧꯗꯕꯒꯤ ꯏꯁꯨ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯔꯥꯐꯦꯜ ꯅꯠꯇꯕ ꯑꯣꯞꯁꯟ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯐ꯭ꯔꯥꯟꯁꯅꯁꯨ ꯈꯪꯉꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯐ꯭ꯔꯥꯟꯁꯅ ꯐꯖꯅ ꯂꯧꯔꯤꯕꯅꯤ ꯍꯥꯟꯅꯗꯒꯤ ꯑꯣꯜꯔꯦꯗꯤ 36 ꯔꯥꯐꯦꯜ ꯑꯣꯄꯔꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤ ꯏꯟꯗꯤꯌꯥꯗ ꯃꯁꯤꯒꯤ ꯇꯧꯕ ꯉꯝꯕꯁꯨ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔꯗ ꯈꯪꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯔꯥꯐꯦꯜ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯕꯦꯁ ꯑꯣꯞꯁꯟ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯁꯤꯗ ꯗꯁꯥ ꯇꯥꯔꯤꯕꯁꯤꯅ ꯏꯟꯗꯤꯌꯟ ꯑꯦꯌꯔ ꯐꯣꯔꯁꯅꯤ ꯃꯔꯝꯗꯤ ꯆꯍꯤ ꯑꯅꯤꯒꯤ ꯃꯅꯨꯡ 2027 ꯐꯥꯎꯕꯗ IAFꯀꯤ squadron strength ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯒ ꯃꯥꯟꯅꯒꯗꯧꯔꯦ ꯇꯁꯦꯡꯕꯅꯤ ꯆꯍꯤ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯐꯥꯏꯇꯔ ꯖꯦꯠꯀꯤ ꯃꯁꯤꯡ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯒ ꯃꯥꯟꯅꯒꯗꯧꯔꯤ ꯑꯗꯨꯁꯨ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ 1980ꯗ ꯁꯥꯕ Jaguar fighter jet 7080 ꯔꯣꯝ ꯌꯥꯎꯕꯒꯤꯅꯤ ꯃꯁꯤꯁꯨ 2005ꯗ ꯔꯤꯇꯥꯌꯔ ꯇꯧꯒꯗꯕ ꯑꯦꯌꯔꯀ꯭ꯔꯥꯐꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ 2026 ꯌꯧꯔꯛꯂꯕ ꯐꯥꯎꯕ ꯑꯁꯤꯗ ꯃꯁꯤꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯅꯤꯍꯥꯎ ꯄꯥꯀꯤꯁꯇꯥꯟꯕꯨ ꯑꯥꯎꯠꯅꯝꯕꯔ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯗꯦꯁꯄꯔꯦꯠꯂꯤ ꯐꯥꯏꯇꯔ ꯖꯦꯠꯀꯤ ꯗꯔꯀꯥꯔ ꯌꯥꯝꯅ ꯑꯣꯏꯔꯤ ꯑꯗꯨꯁꯨ ꯃꯁꯤꯡ ꯌꯥꯝꯅ ꯍꯧꯖꯤꯛ ꯂꯧꯒꯗꯧꯔꯤꯕ 114 ꯁꯤꯅꯁꯨ ꯌꯥꯔꯣꯏꯗꯧꯔꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯌꯥꯝꯗ꯭ꯔꯕꯗ 150 ꯑꯦꯌꯔꯀ꯭ꯔꯥꯐꯀꯤ ꯔꯤꯀ꯭ꯋꯥꯌꯔꯃꯦꯟ ꯂꯩꯒꯗꯧꯔꯤ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥꯒꯤ ꯔꯥꯏꯚꯦꯜ ꯑꯣꯏꯔꯤꯕ ꯆꯥꯏꯅꯥꯒ ꯌꯦꯡꯅꯔꯒꯗꯤ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯈ꯭ꯔꯦ ꯀ꯭ꯋꯥꯂꯤꯇꯤ ꯑꯦꯟड ꯀ꯭ꯋꯥꯟꯇꯤꯇꯤ ꯑꯅꯤꯃꯛꯇ ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ 5th generation ꯗꯤ ꯂꯥꯏꯔꯗꯅ ꯍꯧꯖꯤक 6th generation ꯐꯥꯎꯕ ꯄꯨꯊꯣꯛꯇꯨꯅ ꯇ꯭ꯔꯥꯌꯦꯜ ꯆꯠꯊꯕ ꯍꯧꯈ꯭ꯔꯕꯅꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯑꯦꯝꯀꯥ 5th generation ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯂꯣꯏꯔꯗꯨꯅ ꯏꯟꯗꯤꯌꯟ ꯑꯦꯌꯔ ꯐꯣꯔꯁꯇ ꯏꯟꯗꯛꯁꯟ ꯇꯧꯕꯗ 2035 ꯁ꯭ꯋꯥꯏꯗꯒ ꯑꯣꯏꯔꯕ ꯌꯥꯏ ꯍꯥꯏꯔꯤ ꯑꯦꯅꯤꯋꯦ $36 billion ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯌꯥꯝꯕ ꯁꯦꯟꯐꯝꯅꯤ ꯃꯁꯤꯅ ꯏꯟꯗꯤꯌꯥ ꯃꯁꯥꯒꯤ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯃ ꯑꯣꯏꯅ ꯄꯨꯊꯣꯛꯄꯗꯤ ꯌꯥꯗꯕꯖꯥꯠꯂꯥ ꯀꯥꯏꯅ ꯈꯟꯕꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ ꯃꯔꯝꯗꯤ USꯅ $40 billion ꯒꯤ ꯕꯖꯦꯠꯇ F-35 ꯄꯨꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯅ $36 billion ꯗꯗꯤ ꯏꯟꯗꯤꯌꯥꯁꯨ ꯔꯥꯐꯦꯜꯗꯒꯤ ꯍꯦꯟꯅ ꯐꯕ ꯐꯥꯏꯇꯔ ꯖꯦꯠ ꯑꯃ ꯄꯨꯊꯣꯛꯄ ꯌꯥꯏꯅ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯃꯁꯤꯕꯨ ꯁꯥꯒꯗꯧꯔꯤꯕꯁꯤ HAL ꯍꯤꯟꯗꯨꯁꯇꯥꯟ ꯑꯦꯔꯣꯅꯣꯇꯤꯛꯁ ꯂꯤꯃꯤꯇꯦꯗ ꯅꯠꯇꯅ ꯂꯩꯇ꯭ꯔꯤ ꯏꯟꯗꯤꯌꯥꯒꯤ HAL ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ incompetent ꯑꯣꯏꯕ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯗꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅꯤ ꯍꯥꯏꯔꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤꯒꯤ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯆꯍꯤ ꯀꯨꯟꯂꯣꯝꯗꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤ ꯔꯁꯤꯌꯥꯒꯤ Sukhoi 30 ꯁꯥꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯆꯍꯤ ꯗꯦꯀꯦꯗ ꯑꯅꯤ ꯁꯨꯔꯕ ꯐꯥꯎꯕ ꯑꯁꯤꯗ Su-30 ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯔꯤꯚꯔꯁ ꯏꯟꯖꯤꯅꯤꯌꯔꯤꯡ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯈꯜꯂꯒ ꯌꯦꯡꯕꯤꯌꯨ Sukhoi 30 ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯔꯤꯂꯥꯏꯕꯜ ꯑꯣꯏꯕ ꯌꯥꯝꯅ ꯐꯕ ꯐꯥꯏꯇꯔ ꯖꯦꯠ ꯑꯃꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯁꯤꯕꯨ ꯔꯤꯚꯔꯁ ꯏꯟꯖꯤꯅꯤꯌꯔꯤꯡ ꯇꯧꯗꯨꯅ ꯃꯗꯨꯗ indigenous ꯑꯣꯏꯕ ꯅ꯭ꯌꯨ ꯇꯦꯛꯅꯣꯂꯣꯖꯤ ꯈꯔ ꯑꯦꯗ ꯇꯧꯔꯒ ꯖꯦꯠ ꯑꯃ ꯄꯨꯊꯣꯛꯄ ꯇꯥꯔꯒꯗꯤ ꯉꯁꯤ ꯏꯟꯗꯤꯌꯥ ꯔꯥꯐꯦꯜꯒꯤ ꯗꯔꯀꯥꯔ ꯀꯔꯤꯁꯨ ꯂꯩꯔꯝꯂꯣꯏ ꯁꯨꯃꯥꯏꯅꯅꯤ ꯆꯥꯏꯅꯥꯅ ꯃꯈꯣꯏꯒꯤ ꯃꯈꯜ ꯀꯌꯥꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯄꯨꯊꯣꯛꯄ ꯍꯧꯈꯤꯕꯁꯤ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯦꯅꯤ ꯁꯔꯀꯥꯔ ꯑꯃ ꯂꯥꯛꯄꯗ HALꯗ ꯑꯆꯧꯕ ꯁꯦꯟꯐꯝ ꯊꯥꯗꯕꯗ ꯃꯅꯤꯡꯍꯜꯂꯤꯕꯁꯤ ꯃꯔꯝꯗꯤ ꯁꯦꯜꯁꯨ ꯇꯨꯡꯈꯤꯅꯤ ꯑꯗꯨꯒ ꯑꯥꯎꯠꯀꯝꯅ ꯖꯤꯔꯣ ꯑꯣꯏꯒꯅꯤ ꯈꯟꯕꯒꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯍꯣꯜꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕꯁꯤꯡ ꯄꯕ꯭ꯂꯤꯛ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯏꯌꯔ ꯐꯣꯔꯁ ꯆꯤꯞꯀ ꯐꯥꯎꯕ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯈꯤꯕ ꯂꯥꯎꯅꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯐꯤꯕꯝ ꯑꯁꯤꯗꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯐ꯭ꯌꯨꯆꯔꯗꯁꯨ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗꯒꯤ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯑꯗꯨꯃꯛ ꯂꯩꯈꯤꯒꯗꯧꯔꯤ ꯏꯟꯗꯤꯌꯥꯒꯨꯝꯕ ꯂꯩꯕꯥꯛ ꯑꯃꯗ ꯒꯚꯔꯟꯃꯦꯟꯠꯒꯤ ꯀꯝꯄꯦꯅꯤ ꯈꯛꯇꯗ ꯗꯤꯄꯦꯟ ꯇꯧꯗꯨꯅ ꯃꯦꯛ ꯏꯟ ꯏꯟꯗꯤꯌꯥ ꯑꯣꯔ ꯁꯦꯜ ꯔꯤꯂꯥꯌꯟꯁ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯀꯅꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯄꯨꯝꯕꯗ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯄ꯭ꯔꯥꯏꯚꯦꯇꯥꯏꯖ ꯇꯧꯔꯕ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯦꯅꯤꯁꯤꯡ ꯌꯥꯎꯔꯕ ꯀꯥꯟ ꯈꯛꯇꯗꯅꯤ ꯊꯕꯛ ꯌꯥꯡꯅ ꯇꯧꯕ ꯉꯝꯂꯤꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯆꯨꯋꯦꯁꯟ ꯄꯥꯀꯤꯁꯇꯥꯟ ꯕꯪꯒ꯭ꯂꯥꯗꯦsh ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯌꯨꯝꯊꯪꯅꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯒ ꯔꯤꯂꯦꯁꯟ ꯑꯁꯤ ꯋꯔꯁ ꯁ꯭ꯇꯦꯖꯇꯅꯤ ꯂꯩꯔꯤꯕꯁꯤ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯔꯥꯐꯦꯜꯒꯤ ꯗꯤꯜ ꯑꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤ ꯁꯣ ꯇꯥꯡꯂꯕꯁꯨ ꯇꯥꯡꯅ ꯎꯄꯥꯏ ꯂꯩꯇꯦ ꯗꯤꯜ ꯑꯁꯤ ꯇꯧꯕ ꯇꯥꯔꯤ ꯍꯥꯏꯕꯁꯤꯅꯤ ꯋꯥꯐꯝ ꯈꯔꯁꯤ ꯊꯝꯖꯔꯒ ꯉꯁꯤꯒꯤ エピꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯦꯌꯔ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯄꯨꯅꯃꯛꯄꯨ ꯇꯥꯁꯤ ꯈꯪꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ